ꯄꯥꯝꯖꯩ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯛꯇꯧꯔꯤꯕ ꯂꯩꯀꯥꯏ ꯄꯥꯏꯕ ꯑꯗꯣ ꯐ꯭ꯂꯦꯛ ꯄꯥꯏꯕꯤꯔꯤꯕ ꯂꯣꯏꯅꯅ ꯄ꯭ꯂꯦꯌꯔꯁꯤꯡ ꯄꯥꯁ ꯆꯠꯄꯤꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯦꯔꯦꯠꯁꯤ ꯚꯦꯔꯤ awesome and amazing march pastꯅꯤ ꯁꯤꯒꯤ ꯀꯟꯇꯤꯖꯦꯟ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯝꯄꯅꯤꯗ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯗꯦꯟ Manipurgi body sabulsi hokiriba maruena tupisi for the players Manipurgi sabul kangjegi yamna maruba hokam lokiriba players family odi Manipurgi body sabulsi tholaga contingent sing imarakani special attraction hoina lapiba aduga asigi Manipur CPS ki makomdani shadow to hope TV ba puna osi odi ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯊꯧꯔꯝꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯃ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯃꯥꯂꯦꯝ ꯁꯤꯟꯕꯒꯤ ꯐꯥꯎꯕꯗ ꯍꯤꯁꯇ꯭ꯔꯤ ꯂꯩꯔꯕ ꯃꯐꯝꯁꯤꯃꯗꯨꯗ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯕꯣꯗꯤꯁꯤꯡ ꯊꯧꯖꯤꯟꯕꯤꯔꯛꯄ ꯁꯤꯒꯤ ꯀꯟꯇꯤꯖꯦꯟꯇ ꯁꯦꯝꯕꯤꯔꯛꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯐꯥꯎꯖꯩ ꯅꯨꯡꯉꯥꯏꯖꯩ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯗꯤ ꯄ꯭ꯂꯦꯌꯔ ꯈꯨꯗꯤꯡꯃꯛꯄꯨ ꯐꯣꯔ ꯄ꯭ꯂꯦꯌꯔ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯕ ꯐꯥꯎꯖꯩ